Ay nagsijagadariba sareng asini mami apoy manapamani sareng asibu ibiragpa ming oy napandarabada nandrening thoja bejare eki sareng apoy manapamani manen tini kung puding na kalak na kambu oyramba iramdam ni Manipur Tritur sarong na thobanga masaydo ni imagi awat apade tana hay na palamba Aduh kadang ngasih ni hati oleh langgam sen toroki kong kapakal oy nilini ka pujana ahing nutir nardana pore imagi masaikol bang asi yaurapau pongrai sandana pamliba ngai kung hayengiba kunai sigini kunaroi ehong nagidi ehongi laibak jawi palengi mapani mahungi di hariba naphulbum nama asibu hingribra natraga hingsisiraba ngagtara laibak kampong jara phau karigi pusipa haidriba bhabu oikini khalliba Hello, aphulbum nama amata oina jang sinsi toning bada tauba sening bada sinba maning tanga ai Armed Forces Special Power Act 1958 Amuba Ain asigi marunda kibataye kunai se mane nemai thotagi kibataye puruk se tabang khambak thotagi Jubra lebagi Tripuri kampul tum namusilapa wari do oina lehoba ngasigi itihasik ohoba mang natini dalbongni khumibana drapon namo Sambal khadre lebak se makupan London se malenge angan ba ayakta aikogi ipa ipusina hawan na bon happy na asagi angang iking dana yung charambang ngakini pakhung nari kum nama Lalo jubli pariba lulam sasangi makuna sanari mangonok na divide rule policy Imasin hatok na puruk tum namang nama sili porang mathang satangi porang kang bagong satangi porang kang halo chen